President rule ni hairagi India gi president gi mai khunabam ri mingsa thinaba tawbudi poloid afaba khak oiro habisi sahi asina khandaba phai Vision Foundation Manipur President rule laklabani na Manipur da mahusagum santi hanjilaktuna miyam sukharadi safaragani khanjarambagi ona tainabada praja miyam gi mayok thabak thoram mayam ama tawsilakni basi sarkar sigi afaba khongtha ama nati haina Vision Foundation Manipur Khurai Impal East ki chairman ke Saitya Zida Press Thokpa Chirolosina Hai. Chirolosina Hai, President Rule Hai Basidi India ki Kwaidi ki Sauraba Misak Oiriba, Head of the State President of India, Kangna Salaiba Administration Amani, Haiduna, Ikai Kumnabatanatana, Asumba Asiam Karasoi than a Taurakani Kanaribani, Adobo President Rule Tauna Parivasi Supnatagi, in crosser eviction Toba Amaromda, Miam Amadi Press Media Singi Apamba, Aningbagi Mayok to Labasini. Chirolosina Hai, English Singaniga Amadagi. Amadasu Manipur popular government uthairaga sahi ama president rule thamki center gi en Rammohan Kauba amadi Kipgen Kauba mi ani matamdugi governor de advice tawna batharaki makhoi ani na Manipur leiba department sing tangkai pahenduna administration tawhanki maduduna tana matam koina social work toroklaba amadi civil society kya gi miyoi kya unaduna makhoi gi advice suggestion kya lauduna sahi ama PR adu ingna signa salaina bonaki adu bohanda ki PR city miyamna khalamba PR adu gi top pa ona tainaba miyamgi ihul khangdaba tawningbara tawba manba sina lamdam masigi citizen singi thamoida supen pelam loi haiduna Vision Foundation Manipur na lawbaga loinana press release asi thadok sabne hari sirol asina hai Manipur da hauji thiengnari bi issue singa sigi manungda ahanbada sahi ani makha henjilaglabi irang asigi saitheng phangliba IDB singa thiengnariba awaba singa si PR na matawkramna ko hanabigi lalong sinbigadori bano habsini ani subada Manipur nomagi dengi laina na miyo yangkai chamana dun asum phibam lusilakliba asidigi matawkramna ngauthokadori bano habsini ahum subada lamdam asigi miyamna thabak laitabana maram oiraga sufam nompham khangdana socio economic condition asi kham thingna Haitakiba si matau kramna hanagi pibam da amuk puraknaba kari karawak paikhatpano haibisini sirol asin hai ngasi maksu IDP singna PR sakar siga sauna muknabadagi sahi kaya pangthok tuna laglaba sangai festival boycott tawbigi phire phaw lawkiba si yamna phajadaba itihas ta amuba kalina idunu lehoragadaba mani sakar sina su IDP sing December English singani ga kunga manga gi manungda hanagi masa gi mayumda halanana ba thorang leire haidokrabanina sangai festival si English singani ga kunga taruki January da oina ningthina IDP sing su harauna saruk yaningna ba silamba phabani amaromda sahi khudingi popular government leiringaida IDP sing gi oina Lupa lising ama extra money gi senpam kya piramburusu handaki PR lakpadagi supi pikitri Hindu lining satpasingi yenglaga Diwali amadi ningol sakawbada duga Christian lining satpasingda Christmas matamda hairiba senpam asi pirabadi PR asi miyamna thagatnagani madugi ona tainabada mamang na amukta thokidriba ma yam khraba lupa crore taraga mangama sangai festival gi damakta kanadabada kaithokpa miyamdagi khonggatkiba tax mayayamagi Asawa senpam adubu ut ohenduna arembada mangat akanagwa samanik masi yamna tahoida lisan mani paliba sarkar amagi matawdi miyamgi lantum mang takhanaba nati haibasi masu PR lengana kaupkadaba phai sangai festival da mayon sinbigi muhutta sarkar sina tawbigi khalabadi kanglup anemaki miyoi singamadi civil society gi mihut singsu Tanaraga akanaba jaga amamam khangatuna village amagum simgat pibigi mawongda Imphal da leiriba IDP sing Champur da leiriba IDP sing amadi More da leiriba IDP sing khangatuna helicopter sizinaduna air lift tawraga buffer zone da ngakliba army amadi paramilitary lising humfu marfu tangkhaimu loktholaga akanba khongthang amoina ngakwi sinbiraga thambiduna trial amadi sathabi yabani hadi IDP singna democratic oiba khongjang na Manipur police na minungsi yaudana sasan fu saibugum sa tarakhiba thawong adu yamna lebak thibani emtombi mayum makai sing tumna mai thadokibadiki leifam leitaduna relief camp sing sangjafam lauduna leiriba awaba taraba IDP sing democratic oiba khongjang sangsilakpa matamda Manipur police na minungsi masjid amata yaudana sasan fu saibugum sa tarakhiba thawong adu yamna lebak thibani haina Siva Sena Manipur Pradesh ki President M. Tombina Nungnang Mapungdokri Babu Purada Labor Party is office ta Pangtokiba Paugi Mifam Amada Wapham as Pungtoladuna M. Tombina Makatan High Relief camps in the Lady Iraisa Singasi Harau Nungai Bigi Relief camp the Libanati
upai leitabadagi leibani masa masagi mamamaktada masagi mayu maikai mai thadopiduna tumna sakraba isil inaw singa si yamna mabukni nungsina leiribani sahi ani helaglaba iranga singa si tapna tapna normal sida hanjilaklabanina makhoi bisu masagi mayum singa hanjinjarage haibisida kari akaibu wapham yaupno democracy satpa leiba amada protest tawba haibisi citizen khudimaki raini masagi mayumna sangjagi haiduna protest tawrakpada Manipur police sathakiba thawang ado British loilam lengak matamnu satharamba sangen butki royal adu khena balaiti masimangna yamna leibak thibani haina lawi haiki mana makhatana paumising da hai IDP singa thengnariba awaba si koknaba central government su internally displaced persons singa sibu mafam ahangba singda permanent settlement tawi yahanaba aknaba policy program pekhatpiu IDP singa taliba demand singa si loan yadaba demand amatanati maram asina makoida tathi tawoina tawbigi muhutta mapi mapa oimo oibigi nawgyuk nakon biduna ningthijana lusin bigadabani haina su em tombi na makhatana phongdoki Sangai festival da bom langsingani haina Facebook da thagalakiba KCP MFL miyoehum security force na phari maitai lanmi Nauti boy haiba Facebook sizinaba mana hauzik pangthokliba Manipur Sangai Festival asida bom langsinabigi wapam phongdokhiba aduda sienaba aina thingkraba lalholop KCP MFL gi miyoehum security force na phare heri iramsigi matana police ki pawman hai haukhiba November 18 da maitai lanmi Nauti boy haiba Facebook account amadigi hauzik pangthokliba Manipur Sangai Festival asida bom pakhai henbigi wapam sing yawba video ama post torakhi Madugi matung Manipur Police amasum Assam Rifles ki personal singna thiba humbigi thabak sathabada Facebook ki video post aduga mari lenana aina thingraba lalhulu KCP MFL gi kedar ahum phabangam kheri pausinai pharaba miyoi singadudi hauzik pangthokliba Sangai Festival asida grenade langsinabigi thorang tawbudi yawba Wangjing Bazar dagi masai sei kunga mapalom suraba phamdom phampo allies azai Elias Abungsa Miamnigi Senkai Tumkai Tawbada Sienaba Impal East ki Okram Suthektagi Laisram Sonia Sekuntraga Mathui Amadi Impal West ki Tera Sadokpam Laikai digi Masagi Se Kungani Thoirum Suraba Salam Luwang ba Maitei Kawi Hena Police ki Paush na makatari Ngami Singda loan pigani haidunu khongwat khiba CL DFO ohum December ama phawgi manungda lupta paw phawrakadabani KCP MC unification Ngagi farm tawriba singdagi loan pigani haidunu sel lawkiba district fishery officer ahum lakliba December ama phawgi manungda KCP MC unification da paw phawrakadabane madi akanma miyeng sanglagani haina aina thingraba larholu KCP MC unification wafam thamati ngasillo basigi PRO singkhai nganbana khuyek piduna thadurak tholakpa sirolamada kumja english singani ka kunga homdoi kunga mari gi oina PMMSY gi makhada Thaubal amadi Kaksing district ki manungda lairiba nga gi farm tawriba lawmi Chanipalom digi loan pigani haiduna ngami amamam digi lupa lising manga digi tara phawa lawikhrip Thaubal amadi Kaksing district ki district fishery officer oiramba Y Daneksana amadi L Lindali Sanuna namthak tawraga sel khongot ki belebuk thibani haina maral sidakli sel asin hai lamdam asigi nga gi farm tawriba lawmi sing nga gi pothok hengatnaba honabada ising isau nungju nungsa mayuknaduna nga amadi sel kya mangduna lairibani tanja sida khudong chaba lawdana fishery office Thaubal DFO OIDBL Lindali Sanu district fishery officer Kaksing DFO OIDBA Manikasan amadi district fishery office Bisnupura DFO OIDBA Y Daneshorna loan pigani haiduna sel khongat kraga ngasi phawba loan su piramdana question chendun lairi khongwat khiba senpham sing masa masa handok triba sikari kino mari lenaba department sigi commissioner director yawna mari lenaba sing akan mamiyeng sanglam lagadi lup asina department gi makok thongba singu thagatlam gadabani maram aduna department asigi staff kharana khongwat khiba senpham sing handok khinaba mangjongna khan khrabani maram aduna hariba DFO ahum asi lakliba December ama phawgi manungda lup asida paw phawrakadabani natrabadi makogi mathakta akan mamiyeng sanglagani hari America gi White House manakta numai kapsilakpatigi National Guard ani sokli America gi White House manakta numai kapnabigi thagdo amada National Guard ani phibam luna sokli thagdo asi America gi President Donald Trump na lairiba White House pu ngak sienbigi thabak toriba National Guard sing tamna masakhangba miyoi amana numai kapsilakpatigi thokibani hari FIB gi preliminary investigation matungina nomai kapra siena ban haba miwe ma phare ma Afghan masane hari agency sina makhatana thawdo osi
terrorist organization mari leina bra haibadu makha tana thizali thagdo asigi matung tarak poina President Donald Trump na Washington DC de henba National Guard chonga thamnaba warep lokre hari tangkhulna pastor mitaina doctor engineer oina bo honaringaida secretariat mitona phomkhibani tangkhul lairik haibasingna pastor aduga maitaina doctor engineer oina bo honaringaida secretariat mitona phomkhibani haina isamgi hanagi president M Rajendrona ngasi sadongkhul gi kunga mathoi suba glory day hawdokpagi thoramga mari lainana phongdokri thoram aduga mari lainana makna makhatan haikibada hawjik tangkhul lusingba khrana maitai sairaga makoi gi penaba phongdokpa yauri bisi khantaba watpadagini lamdam asida Yamna so seja amasum risang kaisingna matam sangna chief minister oidun lengak session tawrambadana tana tangkhul IAS amasum MCS officer kyana lebaki thawai pukhi ahal singadu laikhidraba matungda horakliba lairik haibana ayamana pastor oinaba lambi romle sakhiduna IAS amasum MCS officer oiraktri maitai singsu tangkhul ga sapmanana IAS amasum MCS officer gi masing yamna li masina maram oiraga secretariat administrative mito na passion kibadigi aikhoi kyam mangjai haiba aikhoi puna khangmina batangai fadaki ngasigi thoram aduga mari lendina social activist asanka sana thoram masi sadongkhul gi khunja punamak puna unaraga makhal mathel gi masna da sangdamna tungan mihiram kyana yawba thoram amanaki thoram madura sarug yakhiba she is a hospital and research institute ki MD Dr. K.S. Paulina kibada sadongkhul asi malem gi thaki resort semna lamkoi bisingi pungning singsinpham mapham am oiba yagani maram aduna mausagi phajaba kyana thallaba asigumlaba mapham asi lamkoi bisingi mapham am oina semgatnaba puna khotnamina basangi masina khul asigi tanatana state asigi oina su setmilon sauna kanaba pigani hena phungdoki thawra madura sadongkhul gi headman wongnau yo kasarna su mapamadu tourist spot ama oina semgat pegi tangai phadaba wapham kya palladuna ngasi gi thoramadura saruk yaba lakiba punamapu thalapa phungdoki BJP ki MLA sing Delhi da kourakpagi wapham mana manil naina khidre December 18 phawba lengak sembagi wa nada haploi Bharatiya Janata Party BJP ki central leaders in Manipur lengak semanavigi aroipa tangkak oina MLA sing Delhi da kourakani hairambadu November thalu silakpada ngasi nini humni khakta ngaisilaklaba phawba mana mandil nairakhidri thajaba yaba mafamdagi phangba paun hai Manipur popular government ama lingba natragan house dissolve tawba haibisi lakliba December 18 phawbagi manungda soidana khanglagani December 18 phawbadi Manipur popular government ama sembagi wapham nada haploidori Center ki lusingba singna popular government ama Manipur thamgi haiba taraga December gi loisilakpa saruk natragana January thakai phawbagi manungda onthorakpa ye pausna hai hanana parliament ki ningthami pham December amadigi horaga December 18 phaw sathagani haina laukthokre parliament session manungda haujuk phawbagi manungda Manipur gi matangda kari bill puthokadagi haiba sapsana warep lawgi pauliti haujuk thamliba suspended animation asidi makha samthararoi maramdi mikhal gi matam sahi ama pharak taraba matamda government ama semanabagi damak president rule laukthokpa haiba convention da kya tawnadi maduna maram oiraga suspended animation gi oinadi mathang segi February 19 phawgi manungda losilagani duga karigoma matamda president rule asi makha samthaki gi khalagadi house dissolve tokragani masigi warep asi handak December thara pangthokadoriba parliament session asi da khangani adubo government ama semaningbagi phibam ama leibana maramna December 18 phawbudi Manipur gi assembly singna natragana BJP Manipur state unina phanakana wanom lurabasu nungde ising saibaga managani somnatagi numit 18 gi session sida Manipur gi oiba bill asi puthoklaba yai haina thajanari bill aduri highway land acquisition amendment haibisini bill asina ek asina ek olaba matamda hauji state asigi manungda lairiba national highway sing pakthok sakthokna bkhonabada lam mapu singna saur lam gi compensation gi demand tawrakliba si sunaba makhal gi akaknaba sang amada leplagani masina lam mapu sing ngehak laitana court ta salaga ayat apan thokwanuna development khudong sahandriba si kohonba ngamlagani haina panari atopa bill amana Manipur goods and services amendment bill 2025 sini state asida local gi thakta lariba lalonba singdagi GST launana ba masum state ki haujuk lariba sel thungi awaba phiba masi khajiktang kohonba yanana bill asi semdokpagi tangai phataba lairi haibisi mamangi parliament mi phamnasu khangmangam khrabani aduma pu Manipur haujuk thamliba
suspended animation asigi mahutta house dissolve tauge hairagadi bill ama amuk house ta puthorakani madugi bill adumadi home ministry na puthokadra puthokloidra haiba khangmamdri Kangleipak Student Association ki mapok kumon pangtokre IDP sing na phusai bigi thawng makha sa tharaglabadi mahairoi khunai na tumina lairoi Sangai festival pangtokpa yaning di haina sangsilakpa miyam gi khongjang sogatpa gi muhutta tamthina phusai bigi thawng sa thaba lebak thibani makatana sigumba thawng asi sa tharakpa tarabadi mahairoi khunai na tumina laisiloi iramdam asi kanana bigi asawgi ihu ama lakloi haningai leiti haina Kangleipak Student Association KSA gi president Sukham Bidyandana phongtokre Kangleipak Student Association KSA lingkhatkiba sai kun mapung pharakpaga mari leina pangthokiba thoramna makna wapham asi phongtokhibani Naurem thong Laisram Lairakta Liba, Laisram Khulem Laikai Community Hall Pangthokiba Thoram Maduda, KSA gi founder president Thongam Ajit Khanta, Association Asiki Hani gi president Sing Yumnam Pradip Kumar, Thangjam Premananda, Moirangtem Lakshmana Madi, Ningthaujam Chetan Singh Musu Saruk Yakhi. Lamda Masjid Thoklibi Irang Maram Oiraka Laikhidraba Athaubi Singbu Ikai Kumnab Utpu Oina Minute ni Tumina Lepton Awap Phongdokpagaloina Pangthokiba Thoram Maduda, KSA gi president Makhatan Hai. Miyamgi sentiment amat nasungba tauduna president rulenga ngam haibi gi matagum namfuda pangthoklibi sangai festival gi thoramasi mahairoi singilo case ena kan mamong na kandem tawi miyam na su kandem tapom thui tung tangdu laita ba phibam hanjilakna ba matamda samrak hana sangai festival pangthokpa yai IDP singbu mayum da hanjin hana bhona bana ahanba panam oigadabani adubu masagi mayum da hanjin hanbi yu haina khongjang changchin kiba IDP sing da security force sing sathakiba thong adu lebak thibani haikene su Paus makatana phongdorakli Haujiki oina di miyam paus mata sa lusinjarage amasu makataba anoba update miyam puna ngai minasyaina channel sugi maikedi miyang phamda makatana thamjari makataba anoba update miyam puna ngai minasyaina channel sugi maikedi miyang phamda makatana thamjari